ngarang moreda kuki militant singna kan bamongda landarakpada state police ani laikidaba amadi mioi ohum na sopan nangkraba matung ngarang numidang tampak ki kangsup nongpok kaithel manbi simankul kadangban na singbam hong kayada kuki militant singna bom yaungna kan bamongda landarakre Imphal West District ki manung chana leiba kangchup kharang porom singda kulngak leiriba bunkerda kuki militant singna bom amadi nongmai kapsin duna landarakpada mafam aduda kulngak leiba mioi ama laikidre mioi amana so apan nangkre thaudo aduda laikidraba mioi adudi Imphal East ki manung chana leiba thiam konjildagi takhelambam manoranjan sahi kulhumdoi apokpa takhelambam premni mahaki thabaki sarukta nongmaina panbada laikanaba ngamdana laikidabani soklaba mioi aduna Imphal East ki chingmairongdagi mangsatabam wanglen sahi kun apokpa mangsatabam hira kawi hairi mahaki yet thangba khut ki kudombi amadi khubida nongmaina panbadagi sokpani soklaba mioi adu rims ki hospital da pukhatuna laying chathari thaudo asi ngarang numidang pung 12 rom tarakpada khulngakpa singgi achengba tanjai yengduna kuki kholai paiba militant sing aduna bom amadi nongmaina atat akham yaudaba akan mamong dala darakibani hairi amaromda thaudo adu da laikidraba takhelamba manoranjan asi kuki militant sing na makhut chanlaba matung ot nairaba matung hatpa manba video amasu social media da viral oirakli Esa no oh ang chupla hing gulu tu na ma thale se ben Kata aki boleh mai jangan kau baik tute jaro tute jangan syak sebaik boleh Sikila dohin sahi kita aja kak mah sikila ni Piaja kak. sahi kita sikila do Cicoy pahi sahi kita mafam asi khoi kangtup chingkhong dani hariba kangtup chingkhong asida kangtup chingkhongi mathakta laiba kangtup kharang porom ching hariba chingthak asida kuki militant jingna ikhang khangogdana numidangi pung 12 ga minute 35 chatpa adhaida khungak poromda onsinduna nomai kablokpada khungak pama laikhidraba khungak podugi maming takhelambam manoranjan kawi mahaki mapagi mamingna takhelambam Prem Kumar Elias Inau hariba mioi asi akhoi thiam konjindagini hojik asiba masadu akhoi Manipur Police amadi CRPF anina lauthar matungda rims ki mokta postmortem mi damta pukre iram masi matangda pawdum jariba 79 laisram elite TV